sida uri se kanto saban power ga chenba khoi kanto sabal da makha la khong haina khangna bai tare sige la khong se kuki taba lemkhong area lemkhong mathak ti center pa turel ne si sa khoi lana maram oraga mi gi tang ahum dagi pipeline se loin mak thatat ti gi dagi khoi ising sinaba leita dana si sina khoina main oina ising je scenery hai tare nungti gi domestic uses ta scenery khoi kanto sabal dana tana khurkhul na ching bada su si ising je scenery bane ado sigi ising ta thau thi hujik se pung ama henjale hai tare pung ama hen ba se thau thi oina chele sing sida turel ising oina chendre si thau thi ngak tane si mathak ta tauri se aduga turel sigi mathak tane ising sida mai chai sina ado si se thadar ise kanana kamai to thada birino si se khoi ising sinaba da akai ba piba da natana se live thread hai tare sida mai chak pa ya bai condition yo robani na si se khoi live thread ne si mathak ta tari se kuki khul mayam tari aduga lemkhong singmang se khoi Indian Army lemkhong Indian Army gi makhada mogi under control da leigrabane khoi meitai changba ya ba jaga natre meitai gi yum khara lei du khoi changba yadrabane yum mai thadok kiba thugai bana chingba tawraga khoi je hujik changba yadadana khoi kandu sabal gi hek mathak sidagi army na nga agal meitai mi changba ya roina changhandraba jaga ne aduna si thada bi reise kanana thada bi reino mathak ta leiri sidi hujik puki ga Indian Army ga na atai leitre hai tare aduna thada bi reise kanana kamai to thada reino kari maram gi no haibase sigi mari lenaba authority ni yam thuna mari mkhung thidok piraga mari lenaba sing hadi charak pibi gera karino tawum thok to bi hai tare mayam yari ge si share to biro aduga mari lenaba sigi mafam da yoraga action lobinaba yambu yam mai chai se ture mathak tane si thau thi je tau thaba loire hairaga su sigi turel se matam hadi phana kuina di ising sinaba yaro hai tare sigi film sita turel panda palho bana traga ama sida thau thi du kamaina ising sinaba yaduino kulje hana dagi waraga leiri bane awa bagi mathak sida ising ya waba leiringe mathak sida ama kaktang chenja ba turel sida muk sumaina to biri hai tare si se mai thabagi intention la natraga ising sinada bagi tawro ibra sidi khangdre ado hai mafam lemokong chingmang lemokong gi area sidi lemokong gi army singi makhada army singi under control da leiba kuirabane akoi meitai changma ngamdraba kuirabane adugo si kanana oiram gadage kari maram gi no habududi mayam sudum khambi ramani hai tare mai fazana chai ture me ai dane mai chai se mayam akhang ba yari ge di yongna ba dum set obi right tare khoi gi prescription over su adagi mari le na ba department over su lakpina ba si hadi tijen bina ba tare khoi na di changa ka to ba yadra ba ni na ko changba ya ba mi gi kano yongna ba adum set obi right tare mayam yang biu yani nang ka ni chandra ise mayam share talk san bio hujik location se kanto sabal lemokong sida khoi gi lei gi se electricity gi substation nama le adugi mathakta thermal power plant hai tare matam kuina dagi sinadraba thermal power plant amaga leiba madudagi oidura ada oiraga na function tawdraba mi leitraba dudagi kamaina center tuino aduga mathakta leiri sidi only kuki aduga Indian Army aduna tan atai kanamta leitre aduga sigi thabak se sigi turel sida sumaina chelak pa haibase mamang da amuk hana chelak tri haitare thermal power plant sina function tawringei da su sigi turen sida chelak khiba leite aduna sida chelak pham kaibham yaba jaga di akoina akoi gi as per our knowledge leiti haitare tos kapus pas kapus ising ji ga no ju una ban kapus si thau ne ko sai je tu